Ngara nungdan phongkiba kangla paudagi maruiba pau khara khangatjaraga miyamda khudol tamjige Minister MLA singgi marakta Micham malhanba gang khutpu ama leire KCP PWG Manipurda matam kuirabagi mamangdagi senja thumja tawba Minister MLA sing government gi acha osang sing amadi miyam marakta leiba Micham malhanba gang khutpu ama leire haina KCP People's War Group na phongdorakli Lona Tingraba Lup asigi PRO chingkhai nganbana thadorak pachara amada video amada hariba MLA minister amadi achawasang singgeng kupu asina sai kyagi mamangda laukiba government job amadi haujik laukiba government job sing asigi maming sing party ne scammer geng kupu oina lawi hairi geng kupu asi maru fangna muthal haudaba tarabadi aikhoi mase onsina duna tho aningdaba thodok kya tholaktuna aikhoi gi khunai asi yamna chauna kai tharakpa soidrei Makhoi maru phangna muthatpada furupuna maki thaulang lai geng khupu sing asina maram oiraga lamdam asida laman khumning bagi mayaina khulai faiba naha kya tholak lai machina naha kya gi imung kangkhong chairak lai wakat kya lup asida lak lai maram sing asina July tha phawbada masa masana chingdok chabagi matam pirei loksi loba sempham sing furu kanglup naidana matam jana pithok piyu isa gi isa isu chenaba sing imungna haiba nang haude khangaude haibigano Machina warning leiroi casing asi special team amana monitor tawduna anti corruption cell semna awang bathakta yengsingani party asida khudam changdam yawba case ani ge malakta leire party na thijimba waraurabasu miyamna anti corruption cell da pau pibi ba yagani haina su phongdorakli hu thamina bagi thawdokta nupa macha ama sirei koiba samina khiba pakhang laisabi ani ge marakta hu thamina bagi thawdokta nupa macha ama sirei nupina aruba phibam na laikanare Hariba thawdo asi tha asigi anigi numidang pung palam taba matamda thokibane thawdo aduda laikhidraba nupa adugi maming abuzam aning kamal chaikunganipa apopa aboy lamsang mayang langjing tamangdagine laikanariba nupi adugi mamingna ayepam sangita chaikungamapan apopadina babu kawi jiribangi bapukaldagi haujina porampata laibane makhoi ani tha asigi anida koiba chatluraba matung hu thamina-bagi thawdo asi thokibane adubu nupa adudi laikanaba ngamdana Rims Hospital da ngarang nungalamdai da laikidabani hairi. Makha tarapoina panan pause dagi maroiba pau khara khangatjaraga miyamda khudol tamjage Manipurda school masing chani ge kunga tare handake report Manipur pumbada laiba school gi masing kumja lising aniga sumna taraga ni pandage lising aniga sumna kungani thu faawbada school chani ge kunga tare handakre hairi. India lenga ki Ministry of Education gi makha da laiba Unified District Information System for Education Prasna Fongba UD ISE plus 2021-22 report Manipur yu oiba apunba school masing asi lising mariga satruka taraga tarene masigi manungda primary gi thakta lising aniga samri gat kungani thoi upper primary gi thakta samapanga humpugo taru secondary gi thakta samapanga yengkhai gi nipan amade higher secondary gi thakta sani ga humdraga mathoi nei amaromda kumja lising aniga sumna taraga nipan taraga mapanda phongkiba report matung ina apunba school masing ase Matam aduda lising mariga sa nipanga manifuga mari oike masigi manungda primary gi thakta lising aniga chatruk upper primary gina lising amaga subna marfuga mari secondary gina chamapanga taraga mari amasung higher secondary gi thakta chani ga nifuga taruk nei kumja lising aniga subna taraga nipan taraga mapan gi report asi yengbada kumja lising aniga subna kunga mathoi kungani thoi gi report asida primary gi thakta school masing samaga humdraga nipan hantake Upper primary ki thakte school masing samagat taraga nipan hantake secondary ki thakte school masing nipuga mari hantake loidina higher secondary ki thakte na school masing kunga manga hantake isit asida lairiba school punamakta mahiroi enrollment tawbagi masing ase lak tarok lising mautraga humdaga samaga mautraga mari oire hantariba school haibadi mutkraba school sing ase primary amadi upper primary school ngakta oire report asigi matung ina drop out rate ase primary gi oina nupa macha Sada 13.5 amadi nupi masagina sada 13 upper primary gi da nupa masagi oina sada 6 amadi nupi masagina sada 5.2 secondary gi da nupa masagi oina sada 1.4 amadi nupi masagi dana sada 1.2 nei India langa ki makha da laiba education gi phibam phagahana bagi da makte school data khomgat liba UDISE plus system asina phong liba 2021-22 gi report asina khwaidi gi nawbat report nei Manipur pumbada laiba school gi masing kumja 2018 dagi 2022 phawada school chani ga kunga tare hantare haire editorial gi pawda myamna thamjarange kaina wayal chatharaga mahausa gi fibamda
hanjinaba hotnaba pamnari khon ngakleba state force-singda central force-sing laklaga karigino mai kaplibano aika yengi haibagi thong chathabagi mathakta makoina hek lakpaga narco cookie terrorist-singna mai kapa lepagi pau kayamuk ngarang su lepna tabagi makha chatharakpa oina lamnai kendra gi manung chana leiba thana popi amadi sana chabina chingba akoibe leiba khunja singna phongdokna riba sida kayam kuina khangdina manipur gi miyam maru oina yelawmi maitai singna laikhigedagi amadi laigedagi habigi wang kayana lepa leitana state lenga amadi center ki lenga ta hangbagi marik chumba pakhunga loina leiba ama leire habigi wanthok miyam gi mafamna thabo oina pangthokpadu lamdama sugi miyamna adhuba matamda pamna rangani khali adubu laibak chibade state asigi ngasigi lenga na india ge central force da warak pangamdabagi mami chawna taduna leidiba asina maram oiraga lamdama sugi miyamde maithakta thamba khang mathakta ngaubaga mana bugumna tha taraga humdoi hena khang ne leirakni haibada mangadaba mandei maramdi achum aram thidoktana aramba tawba sing yoklaga maitai sing leptana na hanbagi thawongumna sai amai hena leirakpa haiba simak minasu lainasu yafam thokte haina malangi miyamna soyina khanaroidabagi maram leite khale amaramda atumami haudokpa laibani tumdabami haudokpa lubane haibaduga chap manabagum tauraba center gi lengangla natraga iste lengangna achumba paudam haujufaba haibadi tha taraga humdoi helaba matam achifawbada pidana leirabra haibagi wangsing kayamuk leptana hangnabagi achoba maram oirapagum tawrakpa tha taraga humdoi hele haiba yai tha taraga humdoi helaba manipur gi lana sigi manungda india lenga ki chana pathapna yadaba thabak leptana chatharagrabasu athingba piba amadi achumba wail chathadana makhatana kyam kuidina lehengkhigada haiba sigi wang lamdama sigi achumba pama miyamna hanglakliba asi kyam kuina hangduna lehengkhigada ngasigi manipur gi lengakta makha chatharakpa oina lamdama sigi tunga tunga balup kayana minister sing amadi MLA singi mayumda khongjang changsing thong asi makhatana chathagigada mali maramne tha taragomdoi hena india gi PM na state asigi irang asigi maramda karigo mafam amata marik chumna phongdoktana rakhraba matungda ngarang rajya sabha da thamkiba warau khara duna hauji oiriba manipur gi irang asi atubada loisinabagi poram kangba yaw dabana maram moiraga state asigi miyam maru oina landaba yelawmi singi mafamda de apemba oiram loi khali nakal amaromdana kanglon lana sugi chanaro thugariba singcharak pidana thamlibagi maram karigino haiba sina lamdama sigi miyamgi pendabagi khulaw oirei aduga kuki singbo warakpagi thabak chathadana tafam thoktaba thabak tawriba khungngliba naharol sing asigi mauta central force amadi state force na masagi mathau ningthina pangthohandriba asigi maram india lengana manipur miyamda mayuk chumna khanganba chumgadra khali maram adune state lenga amadi center lengana manipur gi irang athubada loichinabagi thawrang paikhatpada kaina wayal da chathabaduni lamdama sigi miyang khangna asengba wayal chatha ningi maduna trabadi state asida mahusagi phibamda hanjin hanbada thinda hankadaba mali